Israel na Tehran da leiba fuel depot manga da nungthakta gi Landakhre oil tanker driver ani yaunu mioi mari sikre Iran na sang jabagi mahuta America amasung Israel da hena kan paukhumpi gani President Masud United States amasung Israel na mamang thagi kungani pandagi hauduna Iran da landaduna Supreme Leader Ayatollah Ali Khamenei amasung atopa makok thongba military official sing hatkro matung mapani suba numite Iran gi konung Tehran da leiba maru oiba fuel depot manga da Israel na nungthakta gi Lanjao Thokle nongthakta gi Lanjao Thokle aduda oil tanker driver ani yaunu mioi mari Sire haina National Iranian Oil Products Distribution Company NIOPDC gi Chief Executive Officer Kormet Beksmina State Television da phongdokre Israel land gi aeroplane sing na Tehran gi akoi bada leiba tongan ba oil depot sing da landa ki bada sauna manga ta thokla ki Israel gi land gi plane sing na nongthakta gi Lanjao Thokle aduda Tehran da leiba thau gi depot manga Chauna amang ata thokan ki baga loina na mai hauna sa ki ba adu laksin bangam le haina CEO korop na state TV da makata na phongdokre video sing da thador ko footage sing da city adu da lai patongan mafam sing da mai khu chauna ka baga loina numidang gi matam da mangal thok na mai chak pagi saktam sing unki city adu ki lambi sing da oil depot sing adu da gi center ki ba thau sing mai chak pagi saktam sung video sing da unaki Tehran gi tongan mafam da lai riba mioi sing na Israel gi nong thakta gi Lanjao Thokle ba adu na sokhal laba fuel depot tagi chen tharakpa thau sing adu city gi lambi sing mai gi turel oina chen ki hairi city adu da leiriba sehran amasung agdasia yauna maru oiba oil depot sing sauna manga ta thokan ki batana tana petroleum gi pothok sing puthok pusin tawriba center kaya da su sauna saitheng piki emergency crew sing na ngarang numidang su pamai sing adu muthat na bohona ki hairi Iran gi official sing na phongdo ki bada barol amada Israel gi nongthak ki landa adu da Tehran manakta leiba thau gi depot mari amati petroleum gi pothok sing puthok pusin tawbagi center ama chauna amanga ta thoki hairi Israel gi military na Tehran da leiba thau thambagi mafam sing da nongthakta gi Lanjao Thokle haina confirm tawkibaga loina na landa adu Israel amasung US gi strike ta sikraba Supreme Leader Ayatollah Ali Khamenei gi mahut sinnapa mioi khanabagi tharang tawriba adu da section warol pibani haina phongdoki Iran gi Islamic Revolutionary Guard Corps IRGC na hojik sonariba numit mapan ni suraba lan asida Iran na kaidawnungda tung halaga chengadabana te thakaya sumna mayok yaduna lan soknagani haiki Israel na Lebanon gi Beirut ta landa sathaduna mioi kaya hatraba matung IRGC na Iran gi forcing na US amasung Israel gi mayok ta thau taruk leptana lan thengnaba ngamgani haiki IRGC gi wangangloi asi Muhammad 9 Israel amasung US na mapang oiduna Iran ga soknariba lan asda Israel na hojik phawada ahanba amasung second generation gi missile sing season nakhre lakliba numit kharni asida hena kumang chusen ba amasung long range missile sing chusen nagani hairi Iran gi top security official oiriba Ali Larijani na leibak asig lanmi gi mapangkan singtha baga loina na America gi lanmi sing hingna phaba ngamle haina su claim torakre Iran na claim torakliba wafam sing asi Washington na yakidaba loina na America gi lanmi kaya Iran na lanfa oina phakre hairiba adu landa sikraba America gi lanmi singni haina Washington gi maikedi gi phongdorakre US Central Command gi wangangloi amana Al Jazeera pause da phongdorkibada hojik phawada Iran gi lanmi singna America gi lanmi amata phaba laikide amasung Iran na phongdorakliba wafam sing adu yumpham yawdamni haiki mamang thagi kungani pandagi US amasung Israel gi apunba force na Iran air strike sa thaba hokibadagi hojik phawada Supreme Leader Ali Khamenei makok thongba military official sing amasung school gi mahiroi nupi masa samayang khiyawna mioi listing ama hena sientre Iran na sangjabagi mahuta America amasung Israel da hena kan mapaukhum pigani President Masud America amasung Israel na mapang oiduna Iran da satharagli belanda asida kaidawnung da sangjaroi haina Iran gi President Masud Pezeshkian na phongdokibaga loina na US amasung Israel gi apunba landa singbu hena kan mamongda paukhum pigani haina lusingba asina phongdokre Al Arabia pause na report tawrakiba wafam ama America amasung Israel gi attack sing da Iran na kaidawngai da mai Laiduna sengadaba natte haina su President Masud Pezeshkian akan wafam sing thamlakre yumlo nariba lebak sing dagi Iran da landana ba honarakpa kaya basu hena kan mamongda paukhum pigani haina President Masud Pezeshkian na Iran gi TV da phongdokkibaga loina na Iran na yeknaba sing na lebak amatagi mateng Iran da landana ba honarakbadi madugi chapchaba paukhum pigani haina su President Masud Pezeshkian na section waron thamlakre President Masud na America gi military base lairiba yumlo nariba lebak sing da landa kibadu ngakpina basu haijeki
Kuki lamhen basing sana kaitel gi khujasing da tamna nong mai kap khre matam khar gi mamang de ukhul district ke litan PS na kon mafam khar da kuki militant sing na mkhoi khulai pai ba volunteer sing khusam na dun yimlo na lai miner pa tang khul sing da nong mai kap na ki han ba yaw nu yum kai mai tha bana sing ba thodok sing da satharak pa gi mafam asida hen ba security force sing deploy tawduna laksin na ba hona ri ngai cherakta lamhen ba kuki militant sing na tang khul sing khul ama oiriba sana kaithil da muk hanna nong mai kap sin dona ki ekhan pihan khre thodok asi ngarang nong tilpung ani ge makai ram tarak padagi hauraga pung ahum tarak pa pawu da minute tara rom subna sana kaithen gi khul ki khunja sing ne lobuk to thabuk suri ngai ta makhoi tamna fa makal gi nong mai sing sin na duna kabla khibani hairi thodok asi gi matang da phakpu paun haiba da ku ki militant sing na khanghu da kan mong da nong mai kap silak padagi sana kaithil khul bungak selak le batang khul volunteer sing gi mai kai da gi sukut handuna nong mai kap ki hairi adu bunakal ani gi marak ta sang thadana khut thok na ki dabana asoka pan yawogi paudi lekhi de thodu kasi kuki militant sing na sana kaithel khulga tainaba leiba makhoi gi lapland kulda saba bunker sing dagi sana kaithel tamna nongoi kapsela kibani hairi thodu asi gi paw phangba litan police na central force sing na sanction na thibu humba gi thabuk sathaki adubu mifa mi pundi lekhi de thoduk thopom da combined force sangsilak padagi kulai paiba sing mafam adu thaduk tna sen na khi hairi thodu asi bo sana kaithen village authority ukrul district ke serol amana akan momong da yaning de phongdoragli kuki militant sing na tangkul gi yum sing mai thaba lam mai thaba amasung nong mai ka patana tana khunja ama busum mamang thagi kungu humdoi da gun point da faraga pubagi thodok thokrabani hairaduna makhatana sigumba thodok sing thokhandana ba law enforcement agency sing na khodak ta thabuk lokhat piu hairi ngasi dagi sitting tare laigada assembly gi mifam hauragani deputy cm yauna mla tara saruk yaragadra yaro idra khangdri mamang thagi mari the chief minister YKM channel lusing ba no gulengak lengkhraba matung thangnaba numit tha dugi manga da tara gani thuisu manipuri legislative assembly gi tare chuba mifam governor AK Balana address piduna haudokhraba matung the speaker na saine dai adjourn torakiba session adugi makha taba mifam hayeng ayuk pung taraga mathoi tarak padigi mahusa gumna sathaba hauragani budget session loibaga loinana sitting tere leiduna tha asigi taraga taret fawu sathagadaba mifam asigi hayeng han banumit ki pangthokadaba house ki business sing the obituary reference business advisory committee ki report puthokpa supplementary demand for grants 2025-26 puthokpa semba sahi 2026-27 ki budget estimates puthokpa governor na mifam hodokpa numita piki address khanna ba yauna lenga ki mai kai degi karigumba bill sing leirabadi house to puthokadori adum oina ma hojik lagliba wafam de heng degi hauraga da session asida mathau ta ba thorang pung nok loisela basu mifam asida deputy chief minister nem sakib jen yauna kuki jogi emile tara physical oina house ta attend tawragadra natrangna tawroidra haibasini matang stapan be abdi mamang thagi mari da deputy chief minister oina wasaklo ki nem sakib gen na mathangi lumit tapang thoki ba assembly mifam da new delhi gi manipuri bhavan da gi virtual mota saruk yakibani mha kaktana tana imphal da gi logo bhavan da laktunu wasaklo bagi thorom da tengna na yawraki ba MLA Mursalang sanati amasung MLA khauti su virtual mota saruk yakibani kuki jogi MLA tara na house ta physically attend tawgadra masigi tamakta assembly gi mai kai da gi kari karam bakhan na ba thorong lokot play bagi haina assembly gi official amada hanglubada fibam asim hausagum nang thijana pangthokna ba mari leinaba authority the assembly gi mekai de gi iba serol sing pidun lokhat from thok patabuk sing lokhat pa laikre house ki member sing bu ngak sian ba yauna makhoi gi mathau ta ba thabuk thorom sing lokhat pa di state lenga ki thaudang ni house ki oina de member sing house ki precinct manung da leiriba fawbadi assembly gi mekai de gi makhoi gi thaudang logadabani house asida member pungna ki phampham dim hausagum na adumak thorang tawduna leiri hairi adum oina pausi asina thajaba yaba mafam dagi phangbo pawgi matung inadi hayeng dagi haugadoriba house ki mifam da deputy chief minister nem sakib gen yauna kuki jogi MLA sing laktuna physical attend tawroi hairi adubu masigi matang da official oiba report pangkide panbe abadi mamang thagi mari du wasak loki chief minister deputy chief minister amasung minister ani gi portfolio sing da tha sigi mari da chief secretary na thokpa notification amagi matung ine yan thokrabani cherol adugi matung ine deputy chief minister nem sakib gen na RDNTPR TN Hills deputy CM Losi Dikona PSD Forest Environment and the Climate Change Minister Govindas Konthaujam na home amasung yas pubaga loinana KS Local na Art and Culture amasung Tourism puragani Chief Minister gi oina deputy CM amadi minister anisidi yan thoktana department sing na puragani haina phangdokhibani